Ngasi numidang wairang phongkhiba tungan Manipuri sifongsingi maruoiba ipausing khongwacharaga Manipur Top Channel gi maikaidigi mayamda share tawjage ahanbada laibak sigoiba COVID-19 update mayamda thamjage COVID case hantaraktuna lakh amaga lising maudraga taret positive oire amasum miyoi lising ahumga songaga taraga mathoi Leikhidre India ra COVID case April tha matungdagi hantaraktuna hawkiba pung kun ga marida COVID case lakh amaga lising maudraga taret khaktamak thengnare hairiba pung phamasida miyoi lising ahumga songaga taraga mathoina Leikhidre naba phaduna mayumda hankhibana lakh ahumga lising kunga taruni amasum hauji layengduna laidiba active case na 25.85 ni amasum nabadagi pharakpana 2.4 crore ni yaure hainasu ngasiki pawsina makhatana phungdorakli Atapa pao mana nonglai nungsit yes pung da kilometer samaga marfuga manga yang na sichilakpa yabagi thajaba leire samudra gi nonglai nungsit yes pung taraga nithoigi manungda akan mamongda Orissa yauna samudra khongban gi maphamsingda pung da kilometer samaga marfuga manga yang na sichilakpa yabagi thajaba leire masina maram oiraga yamna kanba nonga loinana Sisilakadoriba cyclone asigi yengduna state manga Tamil Nadu Madhya Pradesh Orissa yauna atai state singna NDRS ki team sama deploy tawkre team sama dugi manungda yankhai gani thoina Orissa da kunthra gani thoina West Bengal da deploy tawki amasum atai lemhoriba singaduna atai state sing Andhra Pradesh na singbuda deploy tawgani Phiba masi yengduna center gi home minister Ramnath na awang pathaki mifam pangthoktuna state punamakta mikup nahom singna lainaba section wahi thamkhre haina supalli atopa paw manamu aranba mongna patadar singi lam loksinna bu honarakpa yaningde patadar housing Imphal Morelambi National Highway 102 pakthokna ba honarakli basigi wangjingdagi YK College manaki oningkhok phawgi marakta lopham singi patadar singi pifam thokpa Ketripuran Pidana Huralana the Lam Lakshin Nabohonare, Atuba Matam the Marie Lenaba authority na Miyang Sangbi Uhaina, online that Hadoropa Warol Amada Heidi, Amasum Waroladuna Makataraduna, Patadar Yunam Sasina Fundo Kibada, Lambi Paktok Pigimatang the SDC, Kongzom SDO Tobal, NHIDCL Amadi GR Infra yauna joint survey character kre adabo wangjing amadi lamding lokol the National Highway 102 pakthokpagi work agency oiriba NHI DCL amadi GR Infra Limited na huranbigi mawongda patadar singi ayaba yaudana ihing nongyaida laipak haijinba nung haijinba maram chadi mari leinaba authority na yanaba ama puraknaba sinbiu haikyan su paus na makhatana phungdorakli Amasum pausi makasa tazarak po nga sige Manipur goiba COVID-19 update ma'am da share tawzage amuk phau oikhidriba mong namas ukhidriba mong ngasi hawkiba pung kun nga mari isda Manipur da yamlaba miyoi haibidi miyoi sanipan ga kun nga mari nauna Manipur da COVID-19 na positive oire record ni ma'am amuk phau ba asum COVID-19 positive oiba yawkhidri adubo ngasi di miyoi sanipan ga kun nga mari hawkiba pung kun nga mari isda Manipur da COVID-19 na positive oikre Amasum miyoi sanipan kun mari COVID-19 positive oirakraba miyoi singsi Bisnupur dagi nifuga homdoini Sandel dagi ahom Sursampur dagi homfuga taret Imphal East dagi samaga homfuga nipan Imphal West dagi sahumgo homfuga mathoi Imphal West na yami aduga Kaksing dagi maudraga nithoi Kamjong dagi ahom Kangpokpi dagi miyoi amata oikide None dagi miyoi ama Herzol dagi miyoi nipan Senapati dagi miyoi taraga manga Tamenglong dagi miyoi taret Tengnopal dagi miyoi mari Thaubal dagi miyoi kunthraga taru Ukhul dagi miyoi taraga taru ni adu apun boina miyoi sanipan ga kun nipan hokiba pung kun mari sida Manipur COVID-19 na positive oiki amasum hokiba pung kun mari sida yamlaba miyoi habidi Bisnupur dagi miyoi ama Imphal East dagi miyoi ahom Imphal West dagi miyoi mapan Kaksing dagi miyoi ama amasum Thaubal dagi miyoi ama punna miyoi taraga manga COVID-19 na positive oikhiduna Leikhidre hawkiba pung kun mari sida Manipur aduki matik laibak thiba masum nungaitaba paw madi oire ma'am amasum hairiba miyoi taraga manga Leikhidaba si tharga apun boina Manipur COVID-19 na lehen khidaba miyoi misingsi miyoi satret ka kun sukhre atopa paw manamu CPIM na awaba phungdorakli ngasi ayu Communist Party of India Marxist Manipur gi lusingoma oiramba loinana jananeta irabot ki Krishna Sabha gi andalonda angang ona saruk yarakhiba kaibi haikak mapan da leiba comrade
Ningthau khongjam Rashi sai marfugu taru COVID-19 maram oiduna rimsta Leikhidre Comrade Rashina Laumi Singi damak kathokpaga loinana maru oina khundrakpam Pukhau amadi kaibi line da thabak torakpa adubu masak khangboina mahak Manipur Laumi Marupki state ki vice president phawboiki maana Manipura ain sawa lingbigi amasum state hutki Manipuri lolgi andalonda masak thokna saru yaki amasum Comrade Rashina Leikhidabada CPIM Manipur State Secretary na party asigi amadi Laumi Singi mangjabani haina lauduna awaba phongtokli masiga loinana party asigi angang ba phiral tangkhai singthaduna ikai khumna bolli mahak Leikhidabasi maki imung manunggi awabada su saru yari haina CPIM Manipur State Committee gi Secretary Khetrimai Santana Thadorakpa serol amada su phongdorakli Atopa pao disciplinary action lauragani Kombi Kendra gi manungsan ba saiton awang laikai Muslim laikai digi MB Zayazuddin kauba miwemana mahak yauna mioi taret ka loinana imung kun lakadoriba general election gi damak ex minister en mangi dagi toklaga Sansam Premchandra da sagat le haina local media sing da phongdorak diba wafam yumpham yaudabani haina saiton awang ward number 3 gi community hall ngasi pangtok paw gi mifam amada laikai asidagi khulakpam Abdul Wahid na phongdokre mifam dura saruk yakhiba BJP kumbi mandal gi hanagi general secretary Soibam Tomana ex minister en mangi gi mingcha thina ba khonariba BJP gi intending candidate asigi matakta legal suit tawragani amadi president in charge ka tanaraga disciplinary action lawragani haina spouse na palli Yam namak nuai taba masum thamoi songai oiba pawng khutang social media re khangat charaka na mayam da share tawjagi Loyanganbi Sanauzam sahi taret Catholic da class 2 khaktama ngai dibi isana PSC COVID-19 gi awaba sai theng phangduna masung mamanabi kya ga loinana mamangi sahida COVID-19 na maram oiraga birthday tawkhidaba adu handak sahidi soidana pangthokani khanjaramba asapuna kaidana mapugi khuyada tankhre apokpa mapana thoibi isabu kaidorage hanglubada papa yam ware haina makhut masaduna set tharambaduna nungsibi isa asiga sinabigi mikup ohenbikre amasum tamthiraba virus asibu maithiba piba ngamdana satkhrabi isa asina Manipur myamda section da yade haiba message ma piramba asi malem sinthungna yaubu oirasanu loinana Layoi kraba isa asina laina asina nahaliba mioi punamaksu thuna yangna fagalakpa pina biramba oirasano singjamai waikhom laikai gi awaba phangliba mahaki apokpa s Haribanta amadi apokpi L Ronibala dasu pikliba angang singi lamjing maira oina isa asina mang thaduna satkhrabasu matung tarakpa angang singda asumna thoktaba oirasano haina mapugi maphamda thaunijari haina paujalakli amasum miyamna su yariba makai ahal angang khaktana landaragliba virus asibu amuktang amat oina leminaraga maithiba peminasi senasi thadatnaba hotnabada adom gi mapungoiba thauda lawbi yohaina su phongdorakli asum miyam nupi masa asigi ngasigi paper da hapakpa content on lokhachakana miyamno hapsagi sai tare tangai ribi nupi masa ma covid na Leikhidre COVID-19 positive oibadagi ngasi Porompat leba Jenims Hospital gi COVID ward layeng sa tharakiba sai tare tangai ribi nupi masa ama Leikhidre haina Jenims ki medical superintendent oiriba Professor KS location Imphal West ki deputy commissioner da piba that report amana hairi amasun report asigi matungina COVID na maram oiduna Leikhidre bi angang nupi masa adugi maming Miss Sanauzam Loyangambi sahi taret apokpagi ming Haribanta Kaubi amasum Imphal West District ki Waikhom Lekai dagini angang asi ngarang ahing nungyai matung pung ahunga minute yanghai katre taba matamna Jenims Hospital admit tawduna layeng sathabada ngase ayuk pung mga taba matamda Leikhidabani haina supalli amasum atopa pawamana COVID positive oiba drug user ama mangkhre Babina diagnostic ta lemna COVID-19 test tawbra drug user ama COVID-19 positive oiduna Lamphel gi Regional Health and Family Welfare Training Center RD Wing da laingak na hangdokpa COVID Care Center admit tawkiba drug user ama ngasi ayu anganbada center asidagi mangkhre RD Wing dagi sen kiba drug user adu thasgi kungamari da babina diagnostic ta lemna COVID-19 test tawbada positive oikibane numit asigi numidang na COVID Care Center da mingsan ki haidi ma ki mingsan matamda symptomatic oina lakhi adubu ngasi ayuk pung 3:45 taba matamna center asigi kadagi mangkhibani ma na ngarang ehing supa center asigi
corridor laikibani maki mata odu ubra center da leiribasingda akaiba piki amasum hiramasi matana covid care center asigi medical officer in charge Dr. Maibam Rokina social welfare department gi director missing report ama pihibaga loinana asigumba drug ta laisurabasing asigi tokhaibe center ama hangdok piu haibaga loinana mangkiba nupa adugi mobile su switch off tawkhre ma thibina basu hijackre haina pau man makhata na phongdorage dui ma hausiku ne pau suma ta sai lusinjarage anabu I pau su sujai sudana update pizrake the phung aminersi and thank you.